Rasi upong ki batuan tuan Manipuri sipong sing digi maruibi ipaw sing miyam na thamjagi ahanbada sana Laireibak pauksi digi khungasaraga no horn zone order kaktamak ngairi kanamata na mawa lawidre Istiresi ki maruiba mapam kaya da loudspeaker sizinadana mamasum ahobo makal ki gari ki horn singkong yaro haina tham ki bathing mo order kaktamak siye dale hore gari thawriba miyo amatana mawa lawidre Manipur Lellaga ki Forest and Environment Department hokiba kumza English nganiga tarago humdo gi January kunga mapanda order amathokuna Imphal gi maruiba mapam kayabu silent zones no horn zone oina lawthoki yathangashina maram oiraduna public amasum semi public placing meter samana kon mapam sing nil khongba thokwanbi aba khonjal amata puthokpa yaroi haina pali masina maram oiraduna Manipur Lellaga ki officing educational institutions sing amasum Assam Rifles camp sing Manipur Rifles ki battalion sing park sing zoologicals and biologicals gardens sing university amasum hospital sing gi mayanangna ahobo khonjel amata thadokpa yaro hena pali notification asida palliba mafam sing asida kanagum amatana loudspeaker natragana public address 6am sing mari lena authority ayaba yaudana sejinabe yaroi habina sing pali ayaba yaudana PA 6am Sijinar Taragadi Environment Protection Act 1986 ki matungina Mara Lady Harry Muis and Duki Mata Sarak Pia Hens Pali. Supreme Court Nasu Ating with Hamkraba Amadi, Manipur Lellaga ki Lokayana gas horn Sijinabat Hinkraba, Power Houses in Palgi, Mayul Maktadasu, Natragana, Baskaya Murumna gas horn Sijinari, Mi Tadab Jungle Sasan. Handokan bada sizinaba gas horn singasi truck driver singna mirakta thaujali sathina hawba haksang mang takningai oiba horn sing gari singda panhanba masum sizinhanba haibis matamga sanadre haina authority na khangbidre ENT gi maming lairaba specialist doctor amana pauksi esi hai miyoibigi nakong haibis machine bakalamani ayakpa natragana ahobo khonjel aikhoi miyoibigi nakong sita taragadi sahi norib angang singda na tathiba haiba makhalgi anabadu nagani miyoibigi nakong na taba ngamlibis sarakna disable 60 rom kaktani adubo gas horn piribi nil khongbugi sangasi disable 75 matatani machina sarasigi ingtapada akaiba pibidana tada miyoibigi nakong manungda yawbo drum sokali machina maram oiraduna miyoedu na tathipu heli maramaduna Environment Protection Act 1986 ki provision sing ngakna satkadabani amasum aran ohi tawbusing logyoba thabak lakorkadabani ahobo natragana ka hena yakko khonjel miyoibana tabada igi khonjel ka hen hengar hali machine maram oiraduna miyoemagi blood pressure da akai boirei amasum blood pressure da akai ba ka hen piba ngamdaba miyoidana ngahak leitana khoidok sogot haningba pukning haksang yoeba anapa pukan mana singbagi masak sing helenisu pausna makatana phongdorakli amarom danamo moirang AC gi MLA amasum office ka mari lenade PA Moirang AC gi MLA gi mi ni haiduna Moirang kaithil yauna tuan mafam kya da kaithil phambi masum ahal oiraba mioi kya gi sel khonggatba mioi kya tholak libasi MLA masum MLA office ka karigum hiram amatada mari lene de haina MLA to PA Moirang M Uttam Kumar na phongdorakli mangna thadorakpa sirun hai haukiba November 13 da social media gi platform am oiriba Facebook group amada Moirang kaithil da insang na piyon biya madagi masakhang na bami ani laglaga moirang AC ki MLA gi ming sisinaraga makhoi MLA gi miyo ni loan pina bani haiduna lupa lising ong songa ga yangkai khongkat pagaloina ahal adugi photo su namnaga pukhi aduga ahal aduda sanadaba mobile number amasum sejet amada iraga pirongki makata ba pau pirakani haiba galoina khangning malairaba su mobile number sita pau phobira o haiba wapam phauba thamlam ki hairi sirolosina makata na social media post asi thengna badigi police ka loina nupi edu da hangbada nupi edu nasu sab sab wapam adumak thamaki thawong asi ta sengna moirang AC gi email gi mingcha thiena na bogona thawong ni haina lawduba ngamde miyam gi yaifa thawang kaya MLA office moirang na pekhat pangaktani ngasi phawb lamjau surok to sial amadi se sang lawraga kana bapigani haibigi thabuk sa thablaitri MLA gi mingcha thina na bohona rakwa thawong singda AC gi miyam na thajabigeno karigumba khangning malairabasu MLA office moirang da laktuna tanabiyu MLA gi mingcha thina na bohona bada CNRI ba miyoy sing masa khangdona ba moirang police station da khangani khreswairi amarom dana Rajiv Gandhi hot ki ba conviction thadoki ba Supreme Court order handokna ba center na taksin khre Rajiv Gandhi hot ki ba case ki convict taruk ki serak
remission piduna thadoknabagi Supreme Court ki November 13 gi order review tongnaba amasum amuk handoknaba haijaraduna Union Government ngarang Lellaga asigi khwaidigi wang oil sangaduda taksinkre hanagi Prime Minister ama hatkibagi dama conviction piraba foreign terrorist adu center gi wata dana thadokduna court asina aranba ma tawkhre haina su center naki mausana judge singna chamber da khanaba court ki review petition amagi hearing adu open court sathanaba taksiladuna Nalini Sriharan Santhan Elias Raviraj Murugan Robert Payas Jayakumar amasum Ravichandran Elias Ravi hairiba convict taruk thadoknabagi order duda case asimaktada AG Piraribalan hana thadokhiba adugana manana lokhiani center naki akon bigi convict Indian amani aduga November 13 thadokhiba convict taruk adugi maridi foreign national singni center naki remission pikhiba convict taruk adugi manungda mari Sri Lankan national singni Lellaga asigi hanigi Prime Minister hatpagi tamthiraba maral adugi dama Lellaga asigi logi matungina pifam thokna conviction pikraba foreign nation singi terrorist remission piba si international gi mangda phattaba uhangadaba hiram amane amasum maramaduna masi Union of India gi sovereign powers ki manungda legadamani Rajiv Gandhi hatkibagi case aduda convict taruk thadokibagi mayokta review petition ama thangaladuna center na siguma maruoibi hiram amada kona Union Government ki wata khidi amasum thadokpa adugi mayokta maruoiraba materials facing court ki mamang thamba ngaman khidi hain su center na wakhi hiram asigi haksin ba amasum yamna maruoiba du amasum petitioners mari edu Sri Lankan nationalising oiba adugi khalaga foreigners sing adugi matangda lobu wore mamana yamna sathiba global impact ama legini maramuduna hiramasi Indians constitution gi taresu schedule gi makhada Union of India gi sovereign power gi makhada lei hainasu center naki nakala moromda Tamil Nadu gi minister MK Stilina ngasi irai numita phungdokhibada Rajiv Gandhi assassination case the convict taruk thadokibagi Supreme Court order do theory of democracy ki maikei da puari oiba manglomna sangsinba khongthang ama neki Supreme Court ki wayel aduna appointee ama oiriba governor singna state ki warep ta athingba thamduna lairoidabani haiba adusu approve tawre haina mangna haki Nalini Sanstans Murugan amasum Aribuda piba Shibi Serado Supreme Court na me taraga matu English singa mga samapan maudraga mapanda ayaba piki amasum Robert Payas Jayakumar amasum Ravichandra gi Shibi Serado life imprisonment na tensionan ki iramasigi manungda luna lairiba maruoiba faxing lairiba Union Government ki maruoiraba tengbang adu masina Supreme Court khangan khidre karigaba Supreme Court na Union Government ki wa taram labadi Piraribalan thadokpagi me taraga nipani order amasum atopa taruk adu thadokpagi November 13 gi order adugi marakta leiba khenabadu center na mayek singna ulamgadabani adubu madugi fake sing adu Supreme Court ki mangna thamba ngaman khidi hansu center na haikhensu pawsna palakli makasa tarak poina to pawna FIFA World Cup 2022 Messi na aroi boina sanaduna Argentina bu title lohunana ba honagadori Qatar yumbu oiduna thasigi kundagi sanaba hawgudariba FIFA World Cup 2022 da malemgi khwaidagi phaba sanaroi singi manungda ama oiriba Lionel Messi na tournament sida aroiboina saru yaduna Laireibak Argentina bu title lohunana ba miyeng tamkhre mauna atopa trophy sing punamak lobu ngamkhre du World Cup ki trophy di hauju phawbu lobu ngamdri handaki matang sida di mak manglana du mang phawna pagi kudong saba ma phangnagani masagi sei kunthraga manga suraba sanaroi esina kumja English ngani ga taraga marida tournament asigi title phangbagi khudong saba yamna nakshin lairamani adubu Germany gi Mario Gojena extra time sankiba goal gi mateng Brazil na yumbu oiduna pangdokibu World Cup asigi final da maithi hobadagi runners up tawkhibani final match asida Lionel Messi na player of the tournament mana phangkiba photo sing viral oike adubu mangna angang oiringadi mangjarakhiba manglana dudi phangma ngamdana lakhibani Argentina na World Cup khudimakta ayambana final lauduna lakli amasum English ngani kungani thugi edition asidasu adamo final sanglakni haibi asoba thajaba thamli Copa America gi champion oikhibana title contender singi manuna Lionel Messi gi team bu yauribani tournament asigi kumja English ngani taraga nipan gi edition da Argentina na round of 16 da France ki mukuta ahumari da maithi hobadagi ningba kaina lehokhi adubu matamadudagi Argentina gi team da asoba ohom kya lakli Lionel's
Skolin Argentina team gi coach hek oirakpadagi na oiriba tele lerib sanaroi kya hapsinduna Qatar FIFA World Cup ki title launaba akan mamong na honari. Argentina gi team kumza English ngani ga taraga mapan gi matungdagi match kunthraga taruk maithi banangdana yamna phajaba phibam ama lakni. World Cup asida yamna phajaba form da lairiba team amana Brazil oiri. Mawang said Argentina na Copa America gi title laukibida Lionel Messi na ma ki team bu pungning thawatuna sanglaba sahi kungani pan gi matungda bai polakiba du da harawa phungdoki. Argentina na World Cup ki sem sabu oina sayi si angan mada sanakiba finalism da Euro champion Italy bu maithi ba piramani. Makasa tarak po na to papaw no huyelan powder gi lokon saraga youth laga BDF furamba naha manga bia lokre Rims Trauma Center manakta yungang Royal Stake thalaga langlam bagi maral lampel police na CRPC gi section 41 gi makhar fagat ki naha manga lockup ta thamna purakpada lockup ki sentry duty ta ki BDF personal mada amukasu fu sai tarong ki bani haba naha manga ngasi CGM Impal West Court gi bia lokre Makoi manga bu tha sigi taraga taruk tagi ngasi pawba police custody da thamnaklaba matungna mathang thagi ani pawba police ki mekai digi judicial custody remand tawinaba player tawraduna court asida puthorakhibani makoi bu court puthokpagi player da police na phongdorakhiba singi manungna makoi manga na tha sigi taraga manga gi nungthil pung manga makhairum tarakpada maimu lema maite gi gypsy angobo MN01K A373 da shekmai gi Paul Hotel ga mayuna leiba Mudimun Restaurant Yungang Royal Steak Ligliani Thakibani Hari Aduga Numidang Pung Mapan Makhairum Tarakpada Atopa Royal Steak Ligliama Puraklaga Rims ki Trauma Center the Gypsy Matakta Tangatuna Mia Mamang Pong Thakibani Hari Pibam si the Rims ki security guards in the Mapamadu Langdana Bamasum Atopa Mapamana Taluna Bahairuda Nakalani Marakta Kon Kankanarakodigi Lampilgi SDPO na lusing matimama yauna police personnel sing makoi mangabu Fokalaga Rims the medicals alcohols intoxications examination toki maduda makoi mangamak doctor gi maketigi yu thakle harakpidigi CRPC gi section 41 gi makhara fokat kiben hari adubu makoi mangabu lockup thamna bu hona ruba numit atugi sentry duty tawa naurem thong leisum leirakti BDF number 111065 sagolsim rajesh sai kuntraga mata apok s manisana bu makoina khutpang thaba ko loidana fu saiba torakhibadigi BDF sina makoi manga gi mathak report ama file torakpadigi lampel police na case ama register tawdun lokhakhibani hari loidana makoi manga case asigi mari leina tha asigi tara tarukta court putholaga ngasi phawo police custody remand lauduna thamnakhibani hari Loinana remand gi matam loireduna police ki makedigi judicial custody remand player tawraduna ngasi puthorakhibada makhoi gi makedigi BLP bina ba haijarakpadigi kona lupa lising humdra masuma sigama ba security singa BLP ki bin hari kona BLP khrabna singa dudi ningom thong kitna panungdagi maimum lemba maitei sai kungamari apokpo em nando maitei mafam sidagi maibam mirje sai kungamari apokpo em rajen boni ningomam sai kungamanga apokpo ens bogen Tennyson sanam sai kungamatu apokpa CS Mahindra amasum ningomam samananda sai kunganitu apokpo lekhidrab en okendro ni hairenesu paushna makhatana phongdorakli amaromdana ATM thugairamba ani formal arrest tokre thasigi taraga ni thu amasum taraga humdoigi lonaba hingda singjamagi imo feeling manakta leiba SBI gi ATM ama thugaiduna sel lokthokna ba khona rambar siena bani haiduna singjamai police na lokhatpa case ama gamari leindana phadura makoi custody thamrakhiba miweni ngasi judicial custody remand player tawraduna CGM Impal West Court puthokpada kona ayaba piduna jail thajinkhre adumoinamak makhoi bu Impal Police Station lokhatpa case ama gamari leindana formal arrest tawjagi haiba player da kona ayaba pirakpadigi Impal PS case aduga mari leindana formal arrest tawnkhre Singjumai PS na jail thajin biu haibada kona ayaba piraklaba matu Impal Police na formal arrest tawkhraba miyoi sing adudi Lilong Horaibi Turel ahanbigi Darul Olam Manaktagi Fundare Mayub Nazir Khan sai kungamani apokpa MD Abdul Hakim amasum mafam sidagi Abdul Wahid sai kungani pan apokpa Abdul Kalam ni sohidi Atopa pawmana Manipur Sangai Festival 2022 usin nasina sagol kangjagi mitam ni Sangai Festival nangnaba lusin mangamdre uri bisaktam sim Singkhong dagi kakhalakpada uragadaba sagol kangjagi mitamni amaromdana amasina mitam asigi mamanglomda wat horiba saruksing amasina mitam khaliba ground sagaliba washroom amasina singkhong dagina mitam phawbagi lambigi nakalda hais ADC na phiral yungba Hoyan Bureau
ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯍꯦꯟꯅ ꯚꯦꯅ꯭ꯌꯨ ꯃꯐꯝꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯄꯥꯛꯊꯣꯛ ꯆꯥꯛꯊꯣꯛꯅ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯍꯧꯔꯗꯨꯅ 30 ꯐꯥꯎꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2022ꯒꯤ ꯚꯦꯅ꯭ꯌꯨ 19ꯒꯤ ꯃꯅꯨꯡꯗ 4 ꯁꯨꯕꯗ ꯌꯥꯎꯔꯤꯕ ꯍꯩꯉꯥꯡꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯈꯨꯕꯝꯗꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯁꯤꯠ ꯅꯥꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯂꯒꯁꯨ ꯍꯩꯉꯥꯡꯁꯤꯡꯗ ꯈꯤꯟꯗꯨꯅ ꯑꯌꯦꯡꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯃꯁꯨꯡ ꯆꯥꯎꯕ ꯃꯤꯇꯝꯗꯤ ꯐꯦꯁꯇꯤꯚꯦꯜ ꯅꯪꯅꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯅꯧꯕ ꯔꯦꯁꯇꯨꯔꯦꯟꯠ ꯁ꯭ꯄꯣꯠꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯑꯦꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯛ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯍꯩꯉꯥꯡꯁꯤꯡꯒꯤ ꯁꯤꯡꯊꯛꯇ ꯁꯥꯒꯠꯂꯛꯂꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣꯒꯤ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯍꯩꯉꯥꯡ ꯆꯤꯡꯈꯣꯡꯗꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯤꯇꯝ ꯈꯤꯟꯕ ꯍꯧꯔꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯉꯝꯕꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯡꯗꯤ ꯀꯣꯏꯂꯥꯁ ꯅꯤꯡꯊꯤꯅ ꯑꯃꯁꯨꯡ ꯄꯥꯛꯅ ꯃꯤꯇꯝ ꯈꯤꯜꯂꯤꯕ ꯃꯐꯝ ꯐꯥꯎꯕ ꯊꯥꯔꯝꯈꯤ ꯆꯦꯛꯁꯤꯟꯅ ꯊꯥꯔꯕ ꯀꯣꯏꯂꯥꯁ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯑꯉꯧꯕ ꯃꯆꯨꯁꯤꯡ ꯇꯩꯔꯝꯈꯤ ꯑꯗꯨꯒ ꯍꯩꯉꯥꯡ ꯆꯤꯡꯈꯣꯡꯒꯤꯅ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯤꯇꯝ ꯈꯤꯜꯂꯤꯕ ꯃꯐꯝ ꯐꯥꯎꯕꯒꯤ ꯑꯉꯝꯕꯁꯤꯡꯒꯤ ꯀꯣꯏꯂꯥꯁ ꯊꯥꯔꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯍꯩꯉꯥꯡ ꯑꯋꯥꯡ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ HAWCꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯤꯑꯣꯏ 23 ꯔꯣꯝꯅ ꯃꯆꯨꯒꯤ ꯐꯤꯔꯥꯜꯁꯤꯡ ꯑꯉꯧꯕ ꯃꯆꯨ ꯁꯪꯂꯕ ꯋꯥꯁꯤꯡꯗ ꯐꯤꯛꯁ ꯇꯧꯗꯨꯅ ꯌꯨꯡꯂꯝꯕ ꯊꯦꯡꯅꯔꯛꯈꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯅꯤꯡꯊꯤꯅ ꯀꯣꯏꯂꯥꯁ ꯊꯥꯔꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯝꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯁꯨ ꯐꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯔꯝꯕ ꯎꯁꯤꯡ ꯃꯈꯣꯡ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯁꯣꯝꯂꯝꯕꯁꯨ ꯊꯦꯡꯅꯈꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯤꯇꯝ ꯈꯤꯜꯂꯤꯕ ꯑꯁꯤ ꯐꯥꯎꯕꯒꯤ ꯆꯤꯡꯒꯤ ꯑꯉꯝꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯐꯤꯔꯥꯜ ꯌꯨꯡꯕꯒꯤ ꯊꯕꯛꯅ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯞꯅ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯡꯒꯗꯕ ꯐꯤꯔꯥꯜ ꯃꯁꯤꯡꯅ 500ꯅꯤ ꯍꯥꯏꯔꯤ ꯐꯤꯔꯥꯜ ꯑꯃꯃꯝ ꯂꯨꯄꯥ 400 ꯆꯪꯅ ꯁꯦꯝꯂꯒ ꯌꯨꯡꯕꯅꯤ ꯃꯁꯤꯗ ꯆꯪꯂꯤꯕ ꯁꯦꯜꯁꯤꯡ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯂꯨ ꯅꯥꯟꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯠꯇꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯊꯥ ꯖꯅꯋꯥꯔꯤꯒꯤ 28ꯗꯒꯤ ꯐꯥꯎꯕ ꯍꯧꯔꯛꯇꯨꯅ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯃꯆꯥ 3 ꯁꯤꯂꯣꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 14ꯒꯤ ꯍꯤꯔꯣꯏꯟꯒꯤ ꯀꯣꯟꯅꯅ ꯐꯥꯔꯤ ꯃꯦꯘꯥꯂꯌꯥꯒꯤ ꯔꯤꯕꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯣꯡꯄꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯗꯥꯔꯣꯟ ꯁꯥꯏꯗꯦꯟꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯅꯥꯀꯥ ꯆꯦꯛꯀꯤꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯣꯝ ꯐꯥꯎꯔꯒ ꯂꯥꯛꯈꯤꯕ ꯄꯦꯁꯦꯟꯖꯔ ꯕꯁ MN01AA0484ꯗ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯀꯤꯂꯣꯒ꯭ꯔꯥꯝ 1.85 ꯐꯥꯔꯦ ꯍꯥꯏꯅ ꯔꯤꯕꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯒꯤꯔꯤ ꯄ꯭ꯔꯁꯥꯗ ꯑꯦꯝꯅ ꯊꯣꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯥꯝꯗꯨꯅ ꯅꯥꯀꯥ ꯆꯦꯛꯀꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ngasi ayuk hanganbada tongan sapon kep samaga yankhaigi nipan heroine number 4 sing si habraga purama thengnabani hari thaudok thokpham satakhiba tes amasum arumba onbada heroine oiramaga loinana kilogram 1.85 ni haibadu khangmangam kibani hari illegal drugs sing asiga konana farabasina kwaktha Rishodin say kuntraga humdai koktha Islamabad laikai digi Saddam Hussein say kuntraga mari amasum laikai simakta digi AMD Iqbal Hussein say kuntraga mathuini hari amasum heroine sing asiga kona na miye ahum si fagat kibaga loina drugs sing asibu purakhiba bus adusu fagat kibaga loina makoi ahumna sijinaramba mobile phone sing su recover tawre thaudo asigi matangna NDNPSA ki makhara nongpo police station case ma register tawduna lokhatkre haina su pawsna palakli Makasa Tarapoina Topa Palm, Rep Amasum Oi the Bangang case Mari Lane and Doctor Ama Police Napare, Lebasi Awang Pokang was the lady state singing Ama Odiba Tripura, the Rep Amasum Oi the Bangang case Mari Lena, Doctor Ama Police Napare Hedi, Police report Matung in Tripuragi, Kowai District Manunsanba, Tiliamura Police Station Kwanba, Dasmigat area at Taudos Tokivene, Police Rep Amasum Oi the Bangang case Mari Lane and a par of a Surgeon Das. Tiliamura Hospital Doctor Am Oina Laibani, Hospital Sida Nurse Oina Laibi, Amagama Katha, Tarukare, Lop Nungshina Bagi Marineki. Say Sigi Me Tara Doctor Sina Nurse Adubu Maki Asanbaka Dukoki Amadi, Yuman Wigi Mari Tanaba Kanatakshinki, Adubu Nurse Aduna Ahan Yaki de Tunama Pulung Logan and Hazaba Pirakwadigi, Nupi Dubu Yuman Wigi Lambi Tamba to Yaki. Matam khara lairaga nurse adubu amu hana kaudun unaki madudasu doctor aduna hanaga manaba mongda yuman bigi mari do amu hana sathana waiki madura nurse aduna yadabdagi doctor aduna makpu ka manungda kupang thaki maduragi nurse asina Agartala Women's Police Station na complaint ama toraki complaint adu
Teleyamura Police Station amuk transport torokraba matung senariba doctor adubu phakibani hari. Amaromdana Oman Nupi singbu sex workers sing oina auction tawkhibagi matangna thijinba hokre. Oman thabak phangangani haina pukiba Sri Lanka gi khangbu amabu sex workers sing oina auction tawki haba thaudokta senaba miyai sing phana nabagi proof ama hore haina irai numita Sri Lanka gi minister amana phongdokre. Foreign Services amasum airport thabak tawbo official khara yauna racket adu senaba miyai sing probada sathaduna pharagane hanisu minister shin makhatana phongdokhi. Foreign Employment Minister Manusa Nanayakarna Parliament High Ki Madudi Victim Mayama Tourist Natragana Visa Sing Pairaga Middle East Puki Fake Agents Immigration Department Labor Government's Official Singamas Airport Tabaktori Sing Yauna Racket to the Siena Sing Pana Nabagi Mapung Pab Investigation Ama Sataba Hori Hanasu Nayakarana Funoki Minister Sigi Matung in Sri Lankan Nupi Sing the Dubai Paraga Oman the Puki Masum Tuan Tabak Mapam Singi Yontoki Mapam Singaduna Mako Tuan harassment Supiki, Taudu Oduga Mari Lena complaint or Akari Sri Lanka and Makatana notice talk to Riba Pawa, tourist visa sing Sezinaraga, Tabak, Tauna Bagidama, Oman the Satpada Timatamki Suhadi. Makasa Tarakpoint and Naharul get Taudang Poxi to Papa, and Naga political issue Warishin Purapa MLA Humpumak resigned Togani, Rio. Barasakar Masum. NSN I am Aniki Marata Satariba Santi Warrior Waration Atomatam Purak Lagani Habitazabale. Matam Quirapa Naga political issue Siki Waration Hek Purakpaga, Nagaland MLA Humpumak resigned on Ovasiam Sadun Lehaina, Nagaland Minister Nepiriona Fondokre, Mana Makatana Fondo Kibida, Naga political issue Siki Waration Puranaba NSN I am Gi, Lucy Mushing Hosi, Delhi the Kem Tauduna Lady Bini, Miam Sumashiki solution Atu the Purakani Habit Asatori. Naga political issues ki waration purakpa tarabadi interim period ki oina alternative arrangement ama semgadabani NSN IM gi top leaders sing hausi Bharat ki Prime Minister Narendra Modi gi wari sananaba kem tawduna lairi wari sanaba si waration purakpa tarabadi hausi lairi Nagaland Legislative Assembly gi MLA humfu asi loinamak resign tawkiba tarabadi democracy ki matungina anawba mikalama pangthokpa tabani hanis phongdokhi atopa pawman Delhi the Nupi ama resort mangak Lellaga hatlamle Laireibak ta amuk hana unarasi acquis Hawkip Sayol Amarungi Mamangda Jabalpur Laiba Mekhlaya Resort ki Kha Amad Nupi Mamanga Thangna Lenduna Hatlaga Hondolamle Miad Asida Senariba Abhijit Patidara House Power Police na Pabangamdri Adubu acquis Asina Miad Asi Adu Sataraba Matung Namang victim Adubu Mangak Samna Thangna Lenduna Hatpegi Sin Laireibak ta amuk hana Thengnarasi Habigi warol amadi police na Thauna Lairabadi Mark Pau Haina Ngang Sakpa video footage of social media Tadorakre. Police na Pauna Hairibin Abhijit Patidar Mangaklenduna Hatkiva Nupi Sipra Zaria Sekungama Kawi Haina claim Toki. Nupi Duga Shibaksangadu Masapum Ina Pumsort Solaga Jabalpurgi Mekhala Resort Laibaka Madigi Pankibani. Acquis Asina Tadorakiba video do Nupi do Halava Matunda Laireibak Muhana Thengnarasi Haina Kambalamana Kupshin Bigi Cinema Suyari. Equistan Tadorakiba video post Asina Abhijit Patidar Hairiba Muyasi Patana Dagine Trader Mani Haina Amasum Nushina Bigi Mari Lane. Like Hidrabanupi Asina Zitendra Hairiba Muyashi the Gilupa Lak Taraganito Puraba Matunda Jabalpur Senki Madugi the Makta Zitendra Gi instructor Matungina Nupiasi Hatkibin Hanis video post Aduna Maxing Pali. Om Suba video post Aduna Aikwe Amukhana Sargar Unarasi Haina Tagalakibani. Miat Sigamari Lena, Bihar Police na Mashida Scenery Abhijit Asi Panana Madhya Pradesh Maharashtra Masum Gujarat Tuan Mapam Kara Thibu Mukitapasatari. Bihar Police ki additional ASP Sibes Bagelna High Kibit Acquis Hawkib November Tarukta Meghalaya Resort ki Kama Buktoki. CCTV footage ki matung ina numitugi numidang adu Acquis hotel gi miyoi sina sana tanam order toraba matung punga marum Lairaga Abhijit na Kadu Solun Silamla Kasaki. Miada Sataraba Matung Acquis Aduna video clips singado Instagram adu Tagalaki. Like Hidraba victim adu Maki ID Gimatungina Rafi Mishra Kawi Hana Kangle. Taudo Sigamari Liner Resort Adugi employee sing Wong Pong Satabada victim Masina Abhijit Patidar Galoina Numaizu Numitaka Adu Leki Makoin Resort Adu Tadok to Nasapa Matamda Patidar Mapumadu Adumak Lehokibene. Nintokaba Numiki Ayukta employee sing adu resort Lapa Matamasuka Manungi Twong Lola Galeramki. Loshilapun is still expressed the Tentaco Pong Tangamam Tamzaramgi. Mahilang to Wanduna among Tong the Lot to Napuramba Sanapari.
Sanabu may lang thuanduna malomgi mongda siemduna purama miyoy ama satliba tha asigi taraga mangana phare. Gold Pace Gram lising amaga saniga nipuga nithoi amang tungna lusinduna purama miyoy duri Thabal district ki lilong ataw khongdagi Shakir Ahama Saikun gatru apokpa Abdul Hakimni Custom Division Imphal na foreign origin oiba sanapuduna satkadore haiba akaknaba pawma phangba loinana anti smuggling unit ki superintendent of police yabu khutpu amana Imphal International Airport ta mikup na humsingna laidingi matamna miyoy du lakhibani maja khangdolaba miyoy du check tawbada malom gumna popthok halaba sana matu amang thuna lotuna purama thengna khibani airport asigi departure hall gi miyoy du ngasi Air India gi flight number AI 810 da togduna satnana bohonarabadagi phabangam khibani pharab sana singa du lupa lak yang khai gi mari ga lising mawdra ka tere ka song ga kontra ga thurong gi ogini thaudo adu ga mari leina custom act 1962 gi section 104 gi makara case ama lokotuna miyoy du fokat khibani so haidi nakala marom na satli bisai sigi September 10 ga mathoida gold blink ahunga konana nupi ama fokat khiba lekhre pharab nupi durigi Thabal district ki lilong arapti maning lekai digi Mayangbam Zina Devi Mapuroiba Mayangbam Selung Singhani Mawanigi Pakat Kibesana Singaduna Malem Kaitil Lupa Lak Kunga Manga Lising Kuntraga Mapan Sani Panrom Oigani Hanisu Paus na Makatana Fundrakli Hausiku in the Mian Paus Matang Solution Game Put a update Yaminisi